Krumzari, Ming Tabribu Simutaram Ochari, Nasimaro Bapauda, Lok Sabha Mikalgi Awang Polam Damgioina BJP election campaign Narendra Modi Nangasi Infal the Holokre. Narendra Modi Infal Kongchat Manipur Bumacha Hanaba Kongchani Hana Deputy Chief Minister Bekangam Nafondokre. Amadi, Delhi the Chaitara Marikatanga Binipi Macha Ama Yumbugi Machanupana Ijet Mahan Bikre. Mapuma Papa Pizari. Thakaragi matung the Pangtoko the Rebel Lok Sabha Mikalgi, Awang Polam Damgioina BJP election campaign, Nasi Prime Minister candidate Oribat Narendra Modi na Infal the Latuna Hodokre. Pasoi Kendragi Manung Channel Langjing Ching Mamang the Pangtokiba election campaign Aduda Manipurgi Mapong Kadagi Lakwa Muikiana Sarukyaki. Hiramasi Matanda Paudam Ama. BJP Prime Minister candidate Oribat Narendra Modi, Nasi, Awang Nungpuki State Singi, and visit on Manipura Laklam Crane. Morona Ayuki Pung Tarag Minikuntra Chapamatamda, chartered flight Lamada, Tulian Airport Tulaki. Mahum Adudagi, helicopter Kutanga, Langjing Atoba, Club Ground Tungaduna, Wanganki. Narendra Modi Bu, BJP to one Karmikiana, Langjing Atoba Club Ground, the Taram Oki. Bharatiya Janata Party Manipur Pradesh President Oriba, K. Shaubna. Narendra Modi da Manipur ki adum bathai ne digi channel alaba adum culture gi oiba ningap samji uptuna ikai khumnoki lonena tongan ton ba district sing digi lakpa tongan tongan maroina Muslim Naga Kuki amadi atai chinnaw kya na ohoi mafam da kudol bor kya su piki ngasi gi mifam atuda bibi acharya na hojik leiriba sarkar ase kaimta kanadraba praja gi khandraba adum sarkar amani haina maral sikhi ओलंपिक गेम्स में जो जीते आपके मणिपुर के एक लेडी कोम तो इतनी प्रशंसा हुई मणिपुर से एक गृहस्थी जीवन बिताने वाली एक लेडी मुष्टि युद्ध में बॉक्सिंग में सारे दुनिया में मेडल लेती है यदि दुनिया में करप्शन के लिए मेडल होगा करप्शन के लिए ओलंपिक में मेडल कोई देगा तो मिस्टर इबो भी हमारे चीफ मिनिस्टर को मिलने वाला है बीजेपी की प्रेसिडेंट ओरिबा थोनादुम चावबना हजित लेरिबा सरकार असिना प्रजा सिंग द खंद्रिबा सि येंगलगा हंदक लाखदुर मिखल असिदा बीजेपी द भोट पिने वफम थमखी हंदकती प्रजा लेपियो आउटर की एमपी इनर की एमपी से नसिगी मिति नसिन साखीनी बीजेपी ना ngमगनी हाइबसे अखोइन थाजब थमजरी नरेंद्र मोदी जी की वाइफ यौरक्ति हाइबना लाउरिबा Ani deputy CM ani thamoido kaidorongado adum khanbiro thairo raga tawthorei ba thabak sigana khonga khangne do khonge drang si se chief minister na pairaga chahi amagi mamang da laugi bani hena phagalagani power paire haina ngasi ngamdra mane amok cooperation na pithoe asi su ngamoy mai pi ba ngamoy mai di Mapan lagi hena lakte, loktak tagi lobasu hena lakte, karam na padori, lai reba sindagi kakhat kani, cooperation na tawgadori base, tolom na Manipur sarkar gina tolop pi gani, gasna khom na ba cooperation na pidori basina, lai reba do thira ka lai na kakhat lani, aduga middle me lori ba ina khun ba goi riba singa dugi prepeta loi na piraga phagale haidori mne. Thormadu Wangang Laduna, Prime Minister candidate Oriba, BJP Narendra Modi na, Hojik Leriba, Manipur Sarkar Asi Praja Singh Khanda Sarkar ni Haina Maral Sikhi, Maruina, Maki Wakalunda, North Skill Eriba Tuan by State Nipan Asidagi, Police Nupi, Chani Chahi Anigi in a tributation in a Tarum, Adu Batarabadi, Maki Make Digi, Angamating Pang Newa from Sufondoki. Congress की एक भी सरकार ने रिस्पॉन्ड नहीं किया मेरी ऑफर आज भी खुली है मैं फिर से यहां से कहता हूं नॉर्थ ईस्ट की सभी गवर्नमेंट्स 200 महिला पुलिस को गुजरात में डेपुटेशन पर भेजे 2 साल के लिए हम रखेंगे फिर 2 साल के बाद नया बैच आए उनका सारा खर्चा हम करेंगे आप कल्पना कर सकते हैं रोजगार की कितनी संभावनाएं बढ़ जाएगी आपको गुजरात अपना लगेगा गुजरात वालों को मणिपुर अपना लगेगा नागालैंड अपना लगेगा मिजोरम अपना लगेगा मेघालय अपना लगेगा नेशनल इंटीग्रेशन का एक अद्भुत काम होगा Makhatana Prime Minister candidate Oriba BJP ki Narendra Modi na phongdo khibada hauji laiba sarkar asina loktak park segment abo hanabda lupa crore kya ro chani mathakta
mat le habsu maral sikhi nakala monomda Congress lusingbा सरकार सिकी मखादा चाहि होमफु हैन लेरलबसु चखो थोरांगे थब अमत बखत पंगमदे मखाताना मांगा चाहि मंगा खतंग मंगोंद पियु मदुगी मनोंदा अवनो पिर के वफम थमकी 23 साल से भारत के प्रधानमंत्री यहां से चुन करके जाते हैं राज्यसभा से नॉर्थ ईस्ट से जाते हैं 23 साल हो गए भाइयों बहनों अरे दुनिया बदलने के लिए 5 साल काफी होता है 23 साल हो गए यहां की जिंदगी में कोई बदलाव नहीं आया क्या जरूरत है ऐसे लोगों की क्या जरूरत है ऐसे लोगों को बागडोर देने की क्या जरूरत है बार बार उनको सत्ता में बिठाने की और इसलिए मेरे नॉर्थ ईस्ट के भाइयों बहनों विशेष करके मणिपुर के भाइयों बहनों अब ब्रह्मपुत्र में पानी बहुत बह चुका है दैट आई विल टेक that process forward which Atal Bihari Vajpayee ji has started. I promise you to bring this region at par with other regions of India. The 8 northeastern states up when the boundary of your house become big, people make roads to walk through. Extremism, insurgency, and infiltration are the biggest current problem of this region. Our land is not safe. The life of our people is not safe. Manipur too has similar problems as the rest of the northeast. National Highway 53 कितने साल हो गए लटका पड़ा है नहीं हो रहा है इसको पूरा करना है कि नहीं करना है भैया नेशनल हाईवे 53 का काम होना चाहिए जरा बोलो तो होना चाहिए ये लोग कर पाएंगे क्या ये लोग कर पाएंगे मुझे काम देने की तैयारी है मैं करके दूंगा भाइयों बहनों आप हमें मौका दीजिए ऐसे क्या रुपये बर्बाद करते हैं क्या पुंगमगा मिनट कुन की खुंकेत लाखिबा बीजेपी की प्राइम मिनिस्टर कैंडिडेट ओरेबा नरेंद्र मोदी हाउसिंग याकी मतुंग ममांगा होगी लांजिंग अचौबा प्लेग्राउंड असि थादोक्तुर चखरे पुंगमरोम चुपना ngang बाकी भाषण अदुदा मणिपुर सिकी अगोनबा क्या पुरकने हाइबगी थाजबा फिरमखि अदुमकबु कदाय फावबदा बीजेपी ना मणिपुर अहोंग पुरकपगे हाइबदुदी अखो येंखिबा तारी नवकुमार खकुपम अमदी रंजन निंगो मंगलोनेना जित निंगोंबा ISTV न्यूज़ लांजिंग अचौबा क्लब ग्राउंड इम्फाल वेस्ट अमरोम दंगसी नरेंद्र मोदी ने इम्फाल दा लालगा माना फोंदोलमकिबा वाफम सिंगी मतंगदा ISTV न्यूज़ की एडिटर इन चीफ ब्रोजेंद्र निंगंबगा रिटायर्ड जॉइंट डायरेक्टर ऑल इंडिया रेडियो इम्फाल अमदी पॉलिटिकल कमेंटेटर बीबी शर्मा ISTV नेटवर्क के अनिसब स्टूडियो दा उनदुना नरेंद्र मोदी की वाफम दा बीबी शर्मा करी मोट पीरिबगे हाबदु तामिनसी थागतसरी आइगा बुतारामना उसरी थागतसरी प्रेजेंट आइगा नसी अखोय लांजिंग असोबदा पांथोखिबा नरेंद्र मोदी की रैली दो मदुदा तिंखिबा मियाम सी कमायनो उबिगे आइगा नसी की नरेंद्र मोदी की बीजेपी की इलेक्शन कैंपेन होगोबगी मीटिंग सी मणिपुर की स्टैंडर्ड येंगागदी आइदी गेटिंग वाज वेरी गुड बीजेपी की ngasi की लेरिबा मणिपुर की ऑर्गेनाइजेशन की असोनबा मोय की एमएलए लेतबा स्ट्रक्चर फजन लेतबा सी येंगागदी गैदरिंग वाज बाय एंड लार्ज वेरी गुड अदुगा somebody counted मसी 50,000 have you 60,000 I won't go by figure मसिंग चत्रगा सो गैदरिंग वाज क्वाइट गुड एंड I am मनमसी नरेंद्र मोदी की attraction nune nai de law aduna overall ye makanda BJP ki losing ke they must be very happy aduga Narendra Modi masamuna so madu ki ngasi ki leriba Manipur ki film sida tilimi ba crowd to he was very happy adwai I do aiga BJP na atamna na north east ki manunda Manipur da yan hana makhoi ki party ki campaign hodo plibse masigi nungi oba artist kari ne na lobi bi ga asima makti Narendra Modi si ngasi Imphal da
मागे अहम मीटिंग से तौर का गुवाहाटी गुवाहाटी की चेन्नई माना चटकदोबा मीटिंग मारे अदुबु नरेंद्र मोदी की मागे भाषण दुगी मागे येंगगदी मागे याम तोइने सिनबा वस्तु शास्त्र की मतुंगिना चिंखै हाइबदी नॉर्थ ईस्ट मसी यामना युम मदा यामना मरुबा कनोने याना लवे माइकेसे अदुना माना वस्तु शास्त्र की एंगल दे यंगा कांदा अवांग नुपुक लमदमसी भारत की वैना चिंखै रोमदा लेबनिना मसी यामरोइबा मसी चाखोतना अखोगी भारत चाखोत पे यारोइ हाइबा मागे अदुगुम्बा थाजजबा माना आई फोंदोपुई प्लस अदुगुम थकदा अवांग नुपुक लमदंगी मनुंगदुदा माना गुवाहाटी दा हौदना मणिपुर दा हौई मरमसु मणिपुर जे मुसु अवांग नुपुक लमदंगी वैना सु चिंखै नॉर्थ ईस्ट की अमु अनवैबा अदुना इन तीन हारकांदा मसी अदुगी थाजबा मले अमरोमदा अवांग नुपुक लमदंदा लेरिबा म्यामसिंगसिदा बीजेपी की अफब अकन मफम है मणिपुर का आसाम का नतमिना मणिपुर हौरगा आसाम चलगा चखिबसिसु मरम मरम याय ngasi mana border fencing ki matang su palami aduga delhi da akoi north east ki mahiroi sing kenon to ki ba ki racial discrimination or hate crime chathaki ki matang su palami adu ngasi manipur da phung sana ngangna ripa lokthok ka tamni muthut ka tamni haina ripa upspa asigi matang da thutu na palam da brain khali aduga loina na la robugi issue asigi matang da su thutu na palam da brain khali ega masi mana da kenon to bra highway na haita bra na tuda miss to ki ba oi ba salai ka Armed Forces Special Powers Act si matang da ma palam dre asi sumi palam da basi ma kauthok para na traga intentionally palam da bra adu madi ai masi high badal lui adu masi ma intentionally masi am controversial loiba manipur da am sentimental loiba issue mani na masi mana tas tawram da basi wai adu insurgency ki matang di ma insurgency abu wai si mai di phajana parliament khale mana Shri Narendra Modi ki mota masi manipur da leiba insurgency ngasi manipur ki backwardness ngasi manipur leiba corruption health system alagi purmak leiba ills myam jinche manipur da governance leitaba shasan leitaba aduga loina sahi bharat ne independence phangaba sahi humpu gi shasan je masigi pragni and mana aduna once apapa shasanam leraba adu wargadi ngasigi koi delivery tawraba adu wargadi awang nupuk da leriba insurgency manipur ki insurgency suma specifically ma palamde awang nupuk go bani insurgency ki problem ma si man hare me adi yes adi man sentimental loiba waida president sai bi ba manipur ki pregnant women ga mana yes unaba ba de tawba pack encounter si mane specifically ma pange na political brownie point am long na ai panbrai kale maram de Narendra Modi da yam kanna tawri se Irsan Jahan fact encounter case to them magi right hand man wariba Amit Shah si madura involved tong adu hujikti FIR supplementary da ma yaudre aduna Narendra Modi da fact encounter ki pot se aduna mane especially fact encounter si mana ma recap tor me se it is a fact adu it will be a debatable during the election campaign so much issue ne kale adu ngasi mana impact da latna akoi mana pirmi speech masi mayam sina masina akoi ki manipur ki miam si BJP ki maika da kaya muk yang sweat to bunung ki haina khambi it will be very difficult to answer kwa any political commentator na khumada yam luni matam na khangani adugu Narendra Modi ki kanuda mana hairam khara akhona yengtare manipur si sports ki warehouse ni adigi manipur da leribo hockey football boxing masi aduna manipur ji periphery da leriso manipur ki culture india ki cultural troop amada manipur ki culture ki cultural troop am yaudra gadi man complete hoide do manipur je periphery da lejaraga so it is very much in the heart of the India ki kanoni hai base masigi message ma yam kan pirami politically mula kanda mana politically koi prime minister da mana indirectly he did the prime minister north east ki represent over sahi tara prime se we ni pa north east kai torge wa mangang wa taude ade ani subada koi ki manipur sarkar he na sahi tara par batung da ising bijli sarak pani kari toge adma ki iro lebeda एक पैसा का काउंट करेंगे गंगा क्लीनिंग दा लुपा पैसा मांगन दुना लोकताक क्लीनिंग दा पैसा मांग करे है ना लुपा मंकी अमग अकाउंट तौनी है तौंग मुद्रा मोद्रा इट इज अ पार्ट ऑफ हिज पॉलिटिकल स्पेस के स्वरूप मने खले दुगा रेस्पॉन्स से कमाई लाका देगे दुदी कैंपेन जे होबदु ngari adu ngasi gathering दुदी मणिपुर मिया very very impressive meeting mamang kangla da prime minister amrigi su ngasi adu dagi su aina hogiba last 10 years da ngasi gi dumak na chawba ai masing ni panjaro gathering de ai legi de khale thank you so much. Thank you, President. Thank you.
Narendra Modi ne Imphal da latuna chahi asida pangthokadriba Lok Sabha election gi campaign hodokhiba asibu yaningdaba phongdotuna URF na kokhiba general strike na bahusagi punsida ahongbo pikhi maroi bagaitha sing hangnakidi passenger service toba gari sing ningthina chenakidi lambida gari chenbagi chang hanthaki Deputy Chief Minister ga khangam na haikre BJP gi Narendra Modi na ngasi Imphal da lakhiba khongchal asi Manipur bu amuhana mai cha hanana ba khongchani wafam sing asi District Congress Committee Tamenglong na sinduna none gi khumji bazar da pangthopa District Level Congress Workers Conference Tamenglong Block Level Congress Workers Conference Fundokibani Tharamadida Parliamentary Secretary Victor Kaising Hills Area Committee ki Vice Chairman Jet ki Khonbong Numai Manipur Pradesh Mahila Congress Committee ki President R.K. Ranisana General Secretary Administration P. Jiten District Congress Committee Tamenglong ki President P.S. Adai amadi tongan ba Congress Dol gi luchungba kya su saruyaki Tharamadida saruyaki ba miyosina Congress Government na Manipur gi ching amadi tam khenaba leitana chawkwa thorang gi thabak paikhali Chingi Laraba Praja Singh Congress na Tanangapi Sembina Valati, Karamba Political Party na Chingi Praja Singh Dama Afabat Torambat, Laikrabagi Hangladuna SPF Government na Tamenglong District Pu Atai District Singa Manabat Thakta Pukanaba Akanaba Scheme Project Kaya Paikali Haiki. Tharongi Chief Guest Wakiba Deputy Chief Minister Gakhangam na Makata na Haiki. Haukiba Chahitara Muki Mamangda BJP ki Pakang Aribana Luchungba NDA ki Government na Manipur bu Maicha Alambada na Tanap Yoitara Nipan ki Punsi Mangan Kibagi Thodok Laiki. Handak Modi ki khongchat asina Manipur bu amuk mai makata na chahan ge haina laklibra haina hangladuna praja aikoi chekshina leiba matam oide loinana mahaki khongchat asi lekai khulda umangdagi yong saji chensilakpada miyamna yengnaba gumbani lekai khulda khangauduna saji changlabadi fataba fall fangi haiduna ira thoni pangthonai maramaduna miyamna chekshinba matam oide amaromda BJP da nongna changlariba miyosing asi palefam khangdaba network yawa gumbani masagi firep khangdaba mang taknabagi machakni Congress government ti praja singa matam chupada chapminaduna leibana wa yamna ngangbagi matam leite miyamda oidaba wa panghaida haiba political party singdagi chection view haiki kanadi hakakuno BJP ki leader NDA ki prime minister pakhang sari alu khutta magi matam le sakhi do pujin se sari alu lai kai khokadra chin Sakudale no khashutum nama legan de yade bata ko pusutum sahan ke laabra sing na bunai section hausi ko Manipuri ko ma section hausi sing tam chimi kami ko tuna ma section hausi hadidi hayang hane tunda maram cha ga jandagi tunda saji cheladi kum phatte thun adaga adida thunna da kai ko ga de Imuna in Kogali had a total name of God. Chile Saji, Manipuri, total Okoshi, that's how Chief Minister Okram Ibobina Haikre, Manipurda Power, Tourism, Horticulture, Agro and Food Project, IT, Healthcare, Chungba Chakwatana Batabaka Paikali, Classic Hotel, the Pangthokiba Bay of Bengal Initiative for Multi-Sectorial Technical and Economic Cooperation, BIMSTEC, Ahumlak Shuba International Conclave, Loishinbagi, Thoramda, Chief Minister Nawafamasi Fundokibani, Minister of External Affairs, Amasung Indian Chamber of Commerce, Nasindana Pangthokiba Thoram Asida, Bangladesh, Bhutan, Nepal, Sri Lanka, Myanmar, Thailand, Chungba, Lebaki, Delegates in Suyauki, Chief Minister Namaka Taraduna, Manipurda, Mai Megawatt, Disingama Chatret, Marifu Mari Puthona, Hydropower Plant, Semganaba Mapam Kangdole, Masina State, Asikhatan Natana, Mapal the Soup, Mai Pipa Ngamlagani, Tourism, the Kumang Choksinanaba, Loktak Pat, Kaibulam Jau, National Park, Nachungba Mapamkea, Fazana Semgale, Haiki. Every citizen of this vast country, not only this vast country, every citizen of the entire country has a right for obtaining of visa. If anybody is nowadays, the entire world is so close without any proper connectivity and also these facilities for traveling and visiting without any visa, how can we visit?
Delhi se awang polam gi miam gi safaba mafam ama oidre Arunachal dagi mahire ama dukan mapusina fubadagi sikhiba amadi Manipur dagi nupi macha anida fubi chaibi khibagi thodok fong shana ledingai chedak asida chahi tara mari khatangai ribi Manipur dagi nupi macha amasu Munirka da yumbugi macha nupana haukiba irai numike numidang pong taramato ga minute kontrarom chapa matamda ijen mangan bikre hairi nupi macha asida ngase yu police da complain ama tawbaga loinana thodo adu da chenariba mioi police na fare thodo sigi mayokta north east Miyosina Basan Bihar Police Station Mamangda Khongjang Changsinkre Hairi Delhi da Manipuri nupi macha amabu rep tawkhiba thawong emsuna kana yaningda phongdokre thawong asigi mayokta lakliba tang 13 da Kaisampata wakat mifam chathagani hairi emsu headquarter da pangthopa pawgi mifam amada General Secretary Laisram Regana Arunachal Pradesh ki MLA gi machanopa ama hat ki ba loinana Manipuri nupi macha ani tathi tawoina tawkhibagi pendaba leiringai da ngarang amuk Manipur dagi nupi macha ama ijat mangan ki ba thodokta police na case lokhat piu yadaba awang nompo ki mioi singbu hanthana yengbani haiki da notice ki people jingsi atopa Fotaraba Kanglup Amoina Ubiba, discriminate Ubibagi Kongjangasi, and Pinaba, Amasung Masibu Tungda, Asum Matodosing Siki, mother, Adagi rape, Amadi physical age, nothing but gas in the seat. Matunda, Natuk, Pangam Navigi the Muta, India Gomena, Kogi Matik Java, anti discrimination law. Nesogi General Secretary Prakash na Miam Tinba mafam da chathakiba crime sing asi Delhi gi Miam amasung police na yengduna leithokpa yaning de case lokhabada matamangan ba pen de Iram Singh asida Manipur gi Chief Minister MLA Minister Singh na chokri konduna leithokpa chumde center da akan bathabak lakhwat hanana ba taksil haningi oirli ba fibam asiga mari lenana laliba tang tara da Nesogi mifam ama Guwahati da pangthotuna khanaragani hairi Why our state government Magi Toki Gondre Chimin or never Minister the my collection remark no statement has given kind of PD. Can you don't let you know some that they have to be out me hard be out me at open MP me armor really. A good state government can not late. Must say I'm dinner condemnable condemned away. And so we side I'm condemned away. Aduga I incidents in Chia Yamna Chamneloroy. Ada koi yamna hakjana lowi amadi akoi masida nesona kari kari packet pa age ha bidu yenga koi packet kani ngasi ayu pung tarerom taba matamda Ukhrul district ke Kamjong subdivision gi makhada Chachar police station gi manung chanba griyang amasung ningchau khul gi lona ba mafam da sakangdaba singa nifumari suba Assam Rifles ke kangbu amaga khotona khari ISTV news ta phangba pauda bom yauna nomai ke kapna khibagi pau akobeda lebe khunja singna tanaki helicopter paibasu uki Assam Rifles ki maikaida aso apan yauram ba yai hari Amarom da ngasi chathakiba attack adu PLA nani haina lubasigi publicity chief banking bicherol amana claim taroli ngasi pung taru helakpada PLA gi tactical commander gi kangbu amana Ukhrul district ke Kamjom subdivision gi manung chana leiba griyang amasung ningchau khul ani gi marakta India gi landmit ifumari suba Assam Rifles ki C company gi kangbu amagi mathakta landaduna sathiba mongda asiana asopan anghankhre landaba adu hek pangthopaka ikuidana India gi landmina helicopter sizinaduna asiana asopan singadu Hondoki Assam Rifles na Manipur gi miam da India gi loilam nga lenga pada chathariba lujadaba makhal makha kya gi thawong singa sina maram oiduna Assam Rifles ka tangai fadana mayung na ba habisi imaleba pu ning tamna ba khulai paiduna ningtam yawal ihau changsiliba PLA gi di masana tajarba wafamni amasung India gi makhada awaba khangliba ningtam ba pamjarba miam gi su apamba oigani PLA na ngasi fawbada loi chanduna thamliba India lenga amasung masigi lanmi singbu Manipur gi ngamkhai manungda mayoknari masi PLA na India gi territory da changsinduna landaru banati India na Manipur da changsilaktuna landa silakpabu ngakthok chanabagi damak mayoknabani mama lebak ta landaraktuna lausilakpada badu ngakthok chanaba lebak machasing aduna mama lebak kanjanabagi damak mayoknabduna lan thengnaba haibasidi Laina Suyaba, Mina Suyaba, Ichum Chumba Wafamni, PLA na Manipur gi ngamkhai lansilaktuna loi chalariba India gi lanmi simbu Manipurna ningtamba hanjindriba fawba chokta banaidana thengnagani cherorasina makha taraduna PLA gi chaniga yakhani thoi mobile battalion na January 16 yegnabagi mathakta mai pakna landakhraba matungda amu hana PLA gi tactical command na mai pakna landaba asimak war officer gi PLA gi chief of army staff na thabak asibu sinlangkhiba sing saruyakhiba sing tactical command ki barup sing amasung mateng pangbirakiba pumna mapu thagatpa phongdoli
IMC की employees सिंदा 6 pay चना हन्ना बच्चा थरीबा थबक लेपगी खोंगजंग असी February 10 फाउबदा Chief Minister ना solution अमा पुरक्तबदी मखाताना अकनवा खोंगजंग चसिननबा All Manipur Municipal Council of Association na lepnakre GM Hall Complex ta pangthopa pawgi mifamda General Secretary Moiranthem Brozena ngasi Manipur gi Municipal Council singi Chairperson sing Vice Chairperson amadi Councillor singi apunba mifamama GM Hall da pangthokre masida lokhiba warep ki matungina employees singna changsilakliba khongjang asi nimit yankai mangani sukre masina maram oiduna miyam gi damak thabak toba ngamdre sarkarna solution ama atuba matamda purak pinaba puning chingsingki Nubisingda Sakti Piba Masung Nahasing Cooperative Ki Kutangda Haiba Hiramda Nomagi Oba District Level Conference Ama Lamfel Pata Leba ICM Infal the Pangthokre MCUI New Delhi na sponsor Tauraga NCUI Women's Cooperative Education Project Infal West Amadi ICM na Sinbak Conference Asigi Haudokpada IPR gi Director W Rajan NCUI Project Coordination Committee Manipur gi Chairperson Jina Posangbam ICM gi Director Dr. K.S. Somarendro Susaryaki ICM ki Director Somarendro na Sarkar ki Thabak Fangba Waraba Matam Asida Self-Help Group Amadi Cooperative Society Linkhatuna Sendan Lambi Ama Isana Tijaba Tabani Haiki IPR ki Director W Rajena Punna Thabak Shuraga Punna Hingminaba Habisi Ngasigi Society da Mathautai Hingnabagi Damak Sarkar Khaktadagi Logani Haibagi Wakalon Thadolasi Haiki MLA Sam Kumar ki Gari Mamangda Miyoi Kharana Ngarang no Makeup Amadi Thododugi Makatabada MLA na Home Minister ge Khangamda Thododugi Matangda Thabak Lokapina Bawakapada Thosada Babu Andro Development Committee na Nuaitaba Fondokre Ngasi MLA ki Quarter da Pangthokiba Pawmisinga Unabada Development Committee ki Miyusin na Fondokibada Thodosi da Jenaba Miyusin Sarkarna Angyobe Charak Lokakadabani Asiguma Thodosi Matungda Amuhana Toktanaba Honagadabani Miyam gi Mahut Oiriba Miyoi Amada Asiguma Akitu Zumpohan Bagi Thabak Chatharaba Fawbada Sarkarna Tumina Leshinba Asi PND Haiki Assembly ki member mo oiriba MLA masama po phawbuda asmaina mana complaint tawbuda lobby da targadi isam samba praja miyam ekhoina ekoi deputy CM da complaint tawbu matam dadi masi sungta tabiru habasi Manipur ki lairiba praja ekoi gi ase pathajabu wafamni MLA Sam Kumar Masa Tongba Garida Nome Kapsinduna Hanana Bohonaba Tawong Manipur Pradesh Trinamool Congress Committee na Yaningdaba Fongdokli Tawong Asi Party na Taraina Lode Atuba Matamda Maralaiba Musing Faduna Angyobe Cherak Fangadabani MLA Sam Kumar da Ahenba Security Piduna Amuhana Thotanaba Honagadabani Home Minister Amana Mahaki Tokfam Thopa Mathau Tobiu Daita Yaudoba Aingi Marumda Aromba Drama Sanaba Manba Home Minister Oina Miamna Udanaba Honabiu Infal dagi kilometer 3 Nepal dang Lapa Koireng Gai Bazar gi lambi ki nak yeta security camp khurak hangdana leiriba mafam asida luhongba chaluba MLA tamna nomaina kapsil lamba thodokta thousada ba habisi yamna labak thibani karigumba congress ki MLA minister singda thoglabadi tumina leramgadra hangli athuba matamda state government na inquiry tawduna mara level sing puthotuna angyobe cherak fangandrabadi trinamool na tumina yengduna leiroi hairi ADC Senapati ki Chairman Henry na Haikre Lamdamasi ki Jati Kangno Khudimangna Tonga Tonga Lining di Chacharabasu Mahurol dagi Loinarak Labat Nat ki Thorom Singh Mahaloi Dabani Chilivai Naga Union Sinduna Senapati District ki Live List Chathariba Anisuba Cultural Carnival ki Humni Suba Numit ki Cultural Festival Hodop ki Thoromda Mahana Wafamasi Fundokibani Paumai Jati ki Mahurol dagi Lerak Labat Nat ki Thorom Singh Yokhat Nabat Pandam da Pangtholiba Thorom Asida Kul Kunmari na Saruyari RS Henry na Makataraduna Senapati District Lairiba Jati Kanglop Sina Makoi Makoi Mangtharuraba Nat ki Thorom Singh Yokhanaba Iho Amalak Sina Ima Ipaipu Singi Khongul Libada Achoba Mating Oidagani Amaromda ADC gi Maikaidagi Mating Pangninglabasu Sarkarna Makoida Sakti P Devana Karigumba Amata Taubangamde Sedadi Sarkarna Sakti P Hai Adubu Piriba Asi Kadaidano Hangningi Miyamgi Tabak Taubangamnanaba ADC Singda Pifam Thopa Sakti Sinabiu Haiki Tungda Cultural Program Kayasu Utki UNLF ki Lanmi Sangrup Manipur People's Army ki Kuntare Suba Mapo Kumo Numit Asida Lanmi Sangrup Asibu Lamjing Lamtang Pibagi Thaudang Puriba UNLF ki Military Affairs Committee na Manipur da Khunda Minariba Furup Pumna Maki Mafamda
अनौब चहीगी अमसुंग निंगतम लालौगी याफा पाउजल पिरगली मिलिटरी अफेयर्स कमिटी की एक्टिंग चेयरमैन खुदोंगमम पाम्बैना थोकपा चेरोल अमदा लोइलम संदोपा इंडिया की मखुतगी मणिपुर की निंगतंबा हंजनबा मियामगी अमसुंग UNLF की अपुनबा लांजंग असिदा MPA ना येंगनबा इंडिया की ऑक्युपेशनल फोर्स का लांथेंगनबा ngamliba asi furupcha singna thamoi sengna lalau asida saruk yabiba amasung sagot pagi mahaini masigi damak ilecha singda nungaiba amasung thagatpa phungdoli पार्टी की लमजिंग मखादा ngasi फाउबदा मणिपुर मियाम की लानमी MPA ना चही कुंतरे की सांगलबा खोंगचता मणिपुर की निंखा तंबा हंजिननबा लालौदा येंगनबा IOF अमसुंग मखोइगी खोंगलोइ सिंगी मायोक्ता निंगनबा लेतना लांथेंगनरली MPA लिंखखिबदगी ngasi फाउबदा लानफम चामगा हुंफुमंगा हेना मायोक्नख्रे लानफम सिंग अदुदा इंडिया की लानमी कया थवाई मांगहनख्रे कया अमा असो अपन नंगहंदुना सोइनारगा मरेबाग इंडिया दा हनख्रे अमरोंदा थौनाफाना MPA लानमी कया येकनबा मायोक्नबा लानफमदा थवाइना पोंथा ओइख्रे कया अमना असो अपन नंख्रे MPA ना लाकदबा चही सिंगदा चथरकदबा लालोंग अमसुंग लांजंगी मनुंग चना लानमी सिंगना मियामगा अफबा मरी समगतुना यावल लालहोगी पांगल सागतपा मणिपुर अमसुंग वेश्यादा लेरिबा यावलुप सिंग पुनः थबक तौमिनदुना अपुनबगी पांगल सागतनबा होनबा अमसुंग यावलुप सिंगी लानमी सिंग खुसमनदुना IOF की मथकता अकनबा लांजंग चंगसिनबा असिना मरुवेबा लांजंगी थौदांग ओइगनी जेरोल असिना मखा तारदुना MPA की कुंतरे सुबा मपो कुमोन थौरम असिदा मणिपुर अमसुंग वेश्यागी मचिमना ओइबा लानमी संगलो पुमनमकी लुचिंगबा सिंग अमदि लानमी सिंगी मफमदा UNLF मिलिटरी अफेयर्स कमिटीना एकाई खुमनबो उत्पगा लोइनना याफा पाउजल पीरी लेबाक मियाम की निंगतम लालौदा लेखिद्रबा अथौबा निंगतम लानमी सिंग इंडियन सिक्योरिटी की मियोट मिनेना पुंसी लोइख्रबा इरei चापुमनमकी मफमदा रिवोल्यूशनरी सैल्यूट पीरपगा लोइनना लानफमदा असो अपन नंगबदगी अमदि इंडियन फोर्स ना ओन लेबदगी सोइनारबा यावल लानमी सिंग कैसुम संगदा लेरिबा लुचिंगबा सिंग इताव अमसुंग इरei चापुमनमपुसु इकाई खुमनबा उलली सोसाइटी फॉर सस्टेनेबल डेवलपमेंट अमसुंग नेप्रा मेंजो पुक्री मपाल यूथ डेवलपमेंट एसोसिएशन असिंदुना नुमित मंगानी चुमना चथगदबा community based disaster management training program Sagoban Nepra Menjo community hall da haukre training asida miyo nifuna saruyari society for sustainable development ki secretary K Mani Mohanna Manipur da UR haba yauna tongan ba mahusana thon ba khudong thiba sing thorak pa yabagi chang wangna leba mafamni miyam da matau karamna masi mayokna gadage haiba khangan ba mathau tai haiki break matung da mukana taram uchari साइकुल केंद्र की मनुंग चना लेबा आइलैंड खुल की सेक्रेटरी मथोद मी चाहोंग चेनिफु मंगा अपोपा निंगातै KNF नि चिंगनबसिना ngarang namidang pung mapalom taba matamda mayumdagi fakre thawdosibu yaningdaba phongdotuna ngasi tangkul naga valley students association asinuna imphal gi nagaramda wakamifam chathakre association gi general secretary M Hopshana Mathod mi bu miyoibagi minungsi yengduna athuba matamda thadokpiro hiramasida miyeng changbinaba chief minister su memorandum ama pisilagani haiki Peace and harmony among the community she restored to she haine sansam ke ana organization ke ana organize tawduna mashigi khulaw khilawki adu mashigi wangma ashida mashikumba yamna thamoi soknangai oiba kunda awa nang piba dishearten oiba ashuguma thabak se amu hanna thoktanaba press ki mamang sida khoi hajeri Liangmai Naga Baptist Association Manipur na sinduna numit marini chathagadaba man conference garang benatawang Baptist Just Thonglanda hodokre tharomasida tamai kendra gi MLA Oiribai Hill Area Committee gi Vice Chairman Jet Konbo Nyumai ADC member sing Liangmai Naga Baptist Association gi President Widabo Nyumai Susaruya ke MLA na tamai gi lambi sing semagi thabakana chathari mai fangdaba khul sing fanganaba amasung health center kaya hangnanaba sarkar na kana honari aigi khanbagi mahuta lebaki amasung jati gi oiba thabak khara tawhaningi nungsinaba leitrabadi chawkhatpa ngamloi aikhoi lingjel manana leinana bohonasi haiki Milana lol mayek amati loina silon chakhat hanana bachang sila pakhongjangi manung chana ngasi lubasigi luchungba sing sumang lela council amadi film forum manipur gi luchungba sing yauna mi phama pangthokna mami kumai sumang kumai kayada lonyan fizel leiteng kana piriba ithil gi matang da kupna khanakre mi phama sina lamdam asida putholiba manipuri album isaida lolyan yaushilli basing milana kumna yengsen bahani yanakre sumang kumai council gi maikai dagi sanariba phamba kumai khudimakta sizinariba wahewata sing ase yariba makai lonyan yahondanaba sumang kumai amadi mami kumai singna sakliba isaida su yariba makai lonyan yahondaba galoinana fije chaksa mingo thagolona chingba kayada su lonyan yahondaba fije leitengda su lamdam asigi chanaro kahandana chatnaba yariba makai honaminaba haina yanakre haujik sanabagi pau
ngasi sanabagi pauda Aijol gi Assam Rifles ground da tha sigi tang manga dagi tara fawba chathariba manga suba Dr. T. Au Memorial Northeast Football Tournament ki ngasi Manipur na Sikkim bu goal amma sinoda maithiba piduna Group B ki winner oikre Manipur gi mai papu gi goal ado Imran Khan na pirakpa pass amma Satish na ani suba half ki Humbudra humdoi shuba minute chanki tha sigi tang tara humdoi da Manipur amadi Group A ki runner ga semi final sanaragani Chennai ki Nehru Stadium da chathariba kuntra taruk shuba sub junior national volleyball championship da Manipur na Delhi bu set ahum amada amadi Himachal bu set ahum sinoda maithiba pikre nupi macha gi ahan basana ki beda Punjab na Manipur bu maithiba pikre ani suba match ki sana ki beda Manipur na Pondicherry bu set ahum amada maithiba pk Manipur Chess Association gi biye makada Elambam Suraj Memorial Trust Wangkai Yonglan Lerak na Sindura Wangkai Mehobam Lampa ke Lizard Community Hall da chathariba Elambam Kunjesor Singha Memorial First Jet Level Open Chess Tournament ki ngasi pangthokiba taruk shuba round da N Bikram Y Sankar N Bobocha L Koireng S Santos L Atembi D Ningtem E Sasikanta K Kunjabihari PS Gopeshwar N Yohenba L Syamkeshwar amadi K Rahul Maipakre Maipaktuna Round Gidamak Sem Sakre, Hayang Arabanumik Thoramda Yaski Commissioner Ake Nimai, Imphal Municipal Council ki Chairperson A Nimai Sarma, Lija Library ki President KS Gopendra, MCA ki President CS Yamjai, Hanagi Yaski Deputy Director Oramba S Radha Charan Sarma, Hana School ki DI Oramba L Duizena Thoromapusing Oigani. FCS ke na 8A side intervillage football tournament Young Sporting Association Sinduna KSL ground Pali Bazar da chatharakiba 8A side intervillage football tournament ngasi loisin kre loisin bagi thoramda Parliamentary Secretary MD Amin Saha MLA Olandoni Susarukya ke final match da FCS ke na LYWA bu ani amada maithiba piduna winner oikibani Uchiwa Wangma Popular Welfare Club na Sinduna Club asigi ground chathariba ahanba state level amadi junior veteran volleyball tournament ki ngasi sanakiba junior gi ahanba ground da KSL Iram Sifaina SYDC Santelbu set ahum amada maithiba pikre anisuba ground gi sanakiba da KSL Iram Sifaina Mayang Imphal Maibambu set ahum amada maithiba pikre veteran gi sanakiba da super veteran Manipurna YUC Sanjan Bambu set ahum sinoda maithiba pikre SMLVO Sagolban Bijoy Gobindana Sinduna Bijoy Gobindala Pakta Chathariba second edition Sagolban Kendra 7A side open football tournament ngasi loisin kre loisin bagi thoramda public undertaking committee gi chairman RK Anand MLA V Alexander Pau Jamhengdon Panmei RK Imo amadi Imphal West ki DC K Radha Kumar Susarya ki RK Anand na fondo kibeda sana khonabana lamchat sajad fagad hamadana tana makal amadi hakchang fana laheli Hawalaliba Naha Oriba Singna Nisagi Mayoktagi Laptop Ananaba Sana Konabada Puning Changwa Matautai Haike Ngasi Aruiba Numita KTHLYO Kwakatel Tiam Lekai Amadi KKYU Kaisamtong Kulga Sanaki Ngasi Baba Ingasagi Pau Pizari ICAR Lamfe Patagi Fangba Pau Matung in Nangasigi Quaidagi Sabasi degree Celsius Kumato Desmik Taruni Quaidagi Ingbana degree Celsius Taruk Desmik Mangani Nungsita yaube isin manigi chang ayuktana chada marfu mapan nungsildana chada yankaitareni aduga nongchugi chang na millimeter sunyani loislakda maru ba pamukana pizari Lok Sabha Mikhal gi awang nopol lamdam gi oina BJP gi election campaign Narendra Modi na ngasi Imphal da hodokre Narendra Modi gi Imphal khongchat Manipur bu mai chahna na ba khongchat ni haina Deputy Chief Minister ga khagam na phongdokre amadi Delhi da chahi tara mari khatangari binupi macha ama yumbu gi macha nupa na ijat mangan bikre Masih di ISTV Manipuri pau mata susinjari, miang tabri bismu muka na kumjari.